Hojujing Manipurda drugki isu kaya ama amadi nupi angang da sathaba crime kaya leptena satharakpa asiga mari lenana Manipur Meitei Pangal Revolutionary Army haidana MMPRA haiwa loop ama tholaktuna asi mayamda press release amakhak thadorali madudi mayam puna yengminasi press release asigi matung ina asumne hairi ngasigi yaifaraba numit leibak pokpa date 16 July 2024 da Manipur da leiriba Meitei Pangal singna tariba khul khudingdagi member IT na saduna punna member 2430 haibadi listing ani ga samri kuntrana saba Manipur Meitei Pangal Revolutionary Army kauba organization ama semjare haina leibak miyamda nganjari lupsigi pandamdei Manipur da khunda laita aduna leiriba Meitei Pangal singna Islam law wangmada thabak tawriba haibadi drug yonba drug chawa Islam gi chatnabi kaya khungong nariba miyoi singbu Islam ama oiraga government office private office ta corruption tawba hogolakliba nupi masa singna serious wangmada thabak tawriba paisa sanduna lairaba sing blood chuppa asina chingba sing asibu somthoknaba Manipur Meitei Pangal Revolutionary Army kauba loop asi sembani semliba loop asina Manipur da tariba Meitei Pangal khak oina warak watemba tawjagani ngasidagi Manipur da leiriba loop amatana Meitei Pangal singda makhatana warak watemba tawba haibadi drug faba drug saba Manipur da tariba loop amatana Meitei Pangal taba mafamda sangduna tawning basing tawriba asi khudakta lepiyu haiduna MMPRA na request tawjari loinana Manipur da leiriba loop amatana Meitei Pangal singda pasha demand tawba asisu khudakta lepiyu haina Manipur da leiriba loop khuding da request tawjari Manipur da tariba drug karwa tawriba drug sariba singna amadi Islam rule gi wangmada thabak tawriba sing Manipur Meitei Pangal Revolutionary Army da sangzaraktuna leibak miyamgi mamangda Quran paiduna makhatana tawjararoi haiduna wasakpa masida thausadadana drug yonba sing asaba sing amasung Islam rule gi wangmada thabak tawriba sing isagi ming laothokhre haiduna leisillabadi sibagi sairak pigani adusu leibak miyam mamangda halal tawraga hatkani mangak lenduna hatkani hojiki oina list phongkhiroi masana masagi maral yaduna sangjarakpa sing wakhal taminaduna drug ki business ki mahutta hingnaba lambi ama pijagani Meitei Pangal tariba khul singda kanana kari tawri haiba report akhoi gi lupta loina leijai maram masina lakliba July 30 fawbuda sangjaraknaba matam piri maruoiba wafam Manipur da tariba mipum khudingda Meitei Pangal sing warak watembagi daita asi ngasidagi akhoi gi na lawjaragani maram masina kanagumba loop amatana Meitei Pangal taba mafamda changduna paisagi demand tawba drug saba miyoi sing center singna faba drug business tawba sing faba yaroi any related to oiba thabak ama tawbada khulgi club ki ayaba yawraga tawbiyu or akhoi gi lipta paw fawnaraga akhoi gi Islam gi serious rule da warak chage loirakpada JK khu blogs story bu nuksibiduna like amasung subscribe tawbiramu haiduna mayamgi mafumda nijari